mayam ka nomta haijage hojik se akhoi machin sukseng seng daba mapunsi gi iru suglu lu daba kuki huinaw amakhakna nungti gi video khara namaga nan stop ta thadorei hai ba video si akhoi gi marak tagi amana amadamuk share tawba amana amadamuk share tawba tawrga yam popular oi hen greba kaisu leitraba hui do kaisu leitraba huinaw du gi noi myam chamra follower ngakta oi reba kuki gi follower ngakta ngai reba na sa khandana minai oi reba minai masa sa akhoi gi oi ba ju go cha ba kana gada ba thabak hai ka dadi kanamtana na thunna na da hamna de share tawna deba ngarang na han numit mari ni sumna thanna popi sana sabi asomda kuki hui singna tawrei be attack tu da lamlong dagina yangang popi bawda leiba isinaw sing khara doi tar ju thopi ro laiba central posting je thatpi yu akhoi gi athaw sing sina loisal ni na tawri je masi loisal la je na hanjan hanjan laukan dadi na na da kanam ta tana de na thunda hamna deba samu mathunda pena ko mu chama na yaba hoi thokte haibudi apote khar di thoi bijing ma pung pha da mina army gypsy ani khakla ga kasper ama khakla ga koitan tana ba ngameba haibudi masing do yam da mina akhoi gi oiba apun ba collective force ama uram tar ga di madu ngamam gadra ba aina haijari disini oigada ba thabak ta kok thadau sini da aina haina kaisu lei taba hapu hanai gi hui gumba kuki du da noi myam chang na kok to thadar ga share tawna le ba mai video do aduga mathong marong khang da ba men man ta da ba nupi amani thola ga mathun khara utpa mathaba khara utpu da noi myam chang na very good very nice beautiful I love you en tawna le ba comment piraga adu ba honari ba hong sing matam sida nathwai thwai kannabagi damakta nangi lori ingon kannabagi damakta mathwai khubakta hapaga masagi punjigi karigumba mamal amata mantiknaba tawdana mama mapada sakthung phidung de haibagi warauba loinamak thadoga nang aigi damakta kathoiba athauba singse khungakpa singse moina nang aina tawriba natai sada be attitude me amju urga moigi thamoi de kari khalam gada geba hayo muse munna khalura dina akhoi na khoi gi hojiki mirol je sidagi hena laibak phaba mapok amata phangaroi dabni maramdi yeknabagi maikaida yeknabrom da ima laibak ki damakta ifuruk ki damakta laitum amato ita julangsan ba phangiba lantheng na ba phangiba mapok se sidagi hena laibak phaba mapok kadai dagi lo doino ba sugum ba mayam je karim ta khantha da bida akem pa ta tawraga wathi warem da na punji jing do loisan ge na khali jing do adu yamuna khalu khaba amuk so haige mi gi mama mapa do oina dana leigada adu wale ada wale na oina dana leigada ba sak isimina mayam ma magi sakthung phidung de haibagi waro ba karigumba oina mak thado oga ima leibang na maru ni na tholaiba athobu singse moi gi thamoina aikhoi na nakan namam da lepaga nakan namam da leiraga jugo cha da ba chaitang patrang da akem pata puji le li baje uraga moi gi thamoi da kari pharong ga da ke do adu khanbiro aduga kok to thada biu yare yang ngang dru ju ka su kana roi hui gumba